ꯑꯩꯈꯣꯏꯅ ꯒ꯭ꯂꯣꯕꯦꯜ ꯋꯥꯔꯃꯤꯡ ꯑꯁꯤ ꯃꯑꯣꯡ ꯆꯨꯝꯅ ꯌꯦꯡꯂꯕꯗꯤ ꯑꯋꯥꯕ ꯑꯃ ꯑꯣꯏꯕ ꯌꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯁꯃꯨꯗ꯭ꯔꯒꯤ ꯂꯦꯚꯦꯜ ꯋꯥꯡꯈꯠꯂꯛꯄꯅ ꯍꯛꯊꯦꯡꯅꯅ ꯆꯩꯊꯦꯡ ꯐꯪꯗ꯭ꯔꯕꯗꯤ, ꯏꯁꯤꯡꯒꯤ ꯑꯋꯥꯠꯄ ꯂꯩꯔꯕꯗꯤ ꯅꯠꯇ꯭ꯔꯒ ꯋꯥꯏꯜꯗꯐꯥꯏꯌꯔꯅ ꯁꯣꯛꯍꯟꯗ꯭ꯔꯕꯗꯤ ꯃꯁꯤ ꯇꯁꯦꯡꯅ ꯊꯣꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯈꯪꯒꯅꯤ? ꯄꯨꯝꯅꯃꯛ ꯑꯁꯤ ꯈꯔ ꯑꯦꯕꯁꯇ꯭ꯔꯦꯛ ꯑꯣꯏꯅ ꯎꯕ ꯌꯥꯏ, ꯃꯔꯝ ꯑꯁꯤꯅ ꯀ꯭ꯂꯥꯏꯃꯦꯠ ꯁꯦꯟꯇ꯭ꯔꯦꯜꯒꯨꯝꯕ ꯄ꯭ꯔꯣꯖꯦꯛꯇꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯇꯉꯥꯏꯐꯗꯕ ꯑꯃ ꯑꯣꯏꯔꯤ꯫ ꯋꯦꯕꯁꯥꯏꯠ ꯑꯁꯤꯅ ꯃꯥꯂꯦꯝꯒꯤ ꯀꯔꯝꯕ ꯃꯐꯝꯁꯤꯡꯗ ꯁꯃꯨꯗ꯭ꯔꯒꯤ ꯏꯃꯥꯏ ꯋꯥꯡꯈꯠꯂꯛꯄꯅ ꯃꯈꯣꯏ ꯃꯁꯥꯕꯨ ꯈꯨꯗꯣꯡꯊꯤꯕ ꯅꯪꯍꯟꯒꯗꯒꯦ ꯍꯥꯏꯕꯗꯨ ꯎꯠꯂꯤꯕ ꯃꯦꯞꯁꯤꯡ ꯁꯦꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯄꯣꯂꯨꯁꯟ ꯑꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯃꯈꯥ ꯆꯠꯊꯔꯛꯄꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯅꯦꯠ ꯑꯁꯤ ꯍꯦꯟꯅ ꯁꯥꯕ ꯍꯦꯟꯒꯠꯂꯛꯂꯤ, ꯑꯃꯗꯤ ꯄꯣꯂꯥꯔ ꯑꯥꯏꯁ ꯀꯦꯞꯁꯤꯡ ꯑꯁꯤꯁꯨ ꯂꯦꯞꯇꯅ ꯁꯧꯗꯣꯛꯂꯤ꯫ ꯅꯝꯕꯔ 1. ꯅꯦꯗꯔꯂꯦꯟड्ꯁꯀꯤ ꯑꯝꯁ꯭ꯇꯔꯗꯥꯝ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯂꯣ ꯀꯟꯇ꯭ꯔꯤ ꯍꯥꯏꯅ ꯀꯧꯕꯒꯤ ꯃꯔꯝ ꯑꯃ ꯂꯩ꯫ ꯑꯝꯁ꯭ꯇꯔꯗꯥꯝ, ꯔꯣꯇꯔꯗꯥꯝꯒꯤ ꯁꯤꯇꯤꯁꯤꯡ ꯑꯃꯗꯤ ꯍꯦꯒ ꯁꯤꯇꯤꯁꯤꯡ ꯑꯁꯤ ꯅꯣꯔꯊ ꯁꯤꯒ ꯌꯥꯝꯅ ꯅꯛꯅꯅ ꯂꯩ꯫ ꯗꯆꯁꯤꯡ ꯑꯁꯤ ꯏꯁꯤꯡ ꯏꯆꯥꯎ ꯉꯥꯛꯊꯣꯛꯄꯗ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯂꯤ꯫ ꯁꯃꯨꯗ꯭ꯔ ꯏꯃꯥꯏꯒꯤ ꯄ꯭ꯔꯣꯖꯦꯛꯁꯟꯁꯤꯡ ꯑꯁꯤ ꯌꯦꯡꯂꯒ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤꯁꯤꯡ ꯑꯁꯤꯗ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯗꯥꯏꯛꯁ, ꯗꯥꯝꯁ, ꯕꯦꯔꯤꯌꯔꯁ, ꯂꯦꯕꯦꯖ ꯑꯃꯗꯤ ꯐ꯭ꯂꯗꯒꯦꯠꯁꯀꯤ ꯁꯤꯁꯇꯦꯝ ꯑꯁꯤ ꯍꯦꯟꯅ ꯇꯉꯥꯏꯐꯗꯕ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯅ ꯂꯧꯅꯩ꯫ ꯅꯝꯕꯔ 2. ꯏꯔꯥꯛꯀꯤ ꯃꯔꯨꯑꯣꯏꯕ ꯄꯣꯔꯠ ꯁꯤꯇꯤ꯫ ꯕꯁ꯭ꯔꯥ ꯑꯁꯤ ꯄꯔꯁꯤꯌꯥꯟ ꯒꯜꯐꯇ ꯆꯦꯜꯂꯤꯕ ꯄꯥꯛ ꯆꯥꯎꯔꯕ ꯇꯨꯔꯦꯜ ꯑꯃ ꯑꯣꯏꯔꯤꯕ ꯁꯦꯗ ꯑꯜ ꯑꯔꯥꯐꯇ ꯂꯩ꯫ ꯀꯦꯅꯦꯜ ꯑꯃꯗꯤ ꯁ꯭ꯇꯔꯤꯝꯁꯤꯡꯒꯤ ꯑꯀꯟꯕ ꯅꯦꯠꯋꯥꯔꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯨꯝꯂꯣꯟꯅꯔꯤꯕ ꯃꯥꯔꯁꯂꯦꯟꯗꯁꯤꯡ ꯑꯁꯤꯅ ꯕꯁ꯭ꯔꯥ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯁꯃꯨꯗ꯭ꯔꯒꯤ ꯏꯃꯥꯏ ꯋꯥꯡꯈꯠꯂꯛꯄꯗꯒꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯍꯜꯂꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ, ꯕꯁ꯭ꯔꯥ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯏꯁꯤꯡꯅ ꯊꯣꯛꯍꯟꯕ ꯂꯩꯅꯥꯁꯤꯡꯅ ꯌꯥꯝꯅ ꯁꯥꯊꯤꯅ ꯁꯣꯛꯍꯜꯂꯤ, ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯏꯁꯤꯡ ꯏꯆꯥꯎ ꯍꯦꯟꯒꯠꯂꯛꯄꯅ ꯍꯦꯟꯅ ꯃꯔꯨꯑꯣꯏꯕ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯄꯨꯔꯛꯏ꯫ ꯅꯝꯕꯔ 3. ꯌꯨ.ꯑꯦꯁ.ꯑꯦ.ꯒꯤ ꯅ꯭ꯌꯨ ꯑꯣꯔꯂꯤꯌꯟꯁ꯫ ꯃꯁꯤꯒꯤ ꯃꯦꯞ ꯑꯁꯤꯗ ꯅ꯭ꯌꯨ ꯑꯣꯔꯂꯤꯌꯟꯁꯀꯤ ꯁꯦꯟꯇꯔꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯊꯣꯏꯗꯣꯛꯄ ꯑꯈꯟꯅꯕ ꯑꯉꯧꯕ ꯉꯝꯈꯩꯁꯤꯡ ꯑꯁꯤ ꯎꯕ ꯐꯪꯕꯤꯕ꯭ꯔꯥ? ꯁꯤꯇꯤ ꯑꯁꯤꯒꯤ ꯂꯦꯚꯤꯁꯤꯡꯒꯤ ꯁꯤꯁꯇꯦꯝꯅꯤ, ꯃꯗꯨꯅ ꯑꯋꯥꯡ ꯊꯪꯕ ꯂꯦꯛ ꯃꯧꯔꯤꯄꯁꯇꯒꯤ ꯑꯃꯗꯤ ꯈꯥ ꯊꯪꯕ ꯂꯦꯛ ꯁꯥꯜꯚꯥꯗꯣꯔ ꯑꯃꯗꯤ ꯂꯤꯇꯜ ꯂꯦꯛꯇꯒꯤ ꯂꯥꯛꯄ ꯏꯁꯤꯡ ꯑꯁꯤ ꯉꯥꯛꯊꯣꯛꯏ꯫ ꯍꯥꯏꯔꯤꯕ ꯗꯤꯐꯦꯟꯁꯁꯤꯡ ꯑꯁꯤ ꯌꯥꯎꯗꯅ ꯅ꯭ꯌꯨ ꯑꯣꯔꯂꯤꯌꯟꯁ ꯑꯁꯤ ꯁꯃꯨꯗ꯭ꯔꯒꯤ ꯂꯦꯚꯦꯜ ꯋꯥꯡꯈꯠꯂꯛꯄꯅ ꯌꯥꯝꯅ ꯁꯥꯊꯤꯅ ꯆꯩꯊꯦꯡ ꯐꯪꯒꯅꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯒ ꯂꯣꯏꯅꯅ ꯑꯃꯥꯡ ꯑꯇꯥꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯑꯣꯡꯗ ꯎꯕ ꯐꯪꯒꯅꯤ꯫ ꯕꯤꯂꯣꯛꯁꯤ ꯑꯃꯗꯤ ꯖꯦꯟ ꯂꯦꯐꯤꯠꯇꯤ ꯋꯥꯏꯜꯗꯂꯥꯏꯐ ꯔꯤꯖꯔꯚꯁꯤꯡ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯎꯕ ꯐꯪꯏ꯫ ꯃꯦꯞ ꯑꯁꯤꯗ ꯑꯅꯤꯃꯛ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯏꯁꯤꯡꯗ ꯆꯦꯟꯊꯈꯤꯕ ꯎꯕ ꯐꯪꯏ꯫ ꯅꯝꯕꯔ 4. ꯏꯇꯥꯂꯤꯒꯤ ꯚꯦꯅꯤꯁ꯫ ꯌꯥꯝꯅ ꯑꯊꯨꯕ ꯃꯇꯝꯗ ꯚꯦꯅꯤꯁꯇ ꯇ꯭ꯔꯤꯅꯤꯇꯤꯒꯤ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯃꯥꯌꯣꯛꯅꯈꯤ꯫ ꯁꯃꯨꯗ꯭ꯔꯒꯤ ꯂꯦꯚꯦꯜ ꯋꯥꯡꯈꯠꯂꯛꯂꯤ ꯑꯃꯗꯤ ꯁꯤꯇꯤ ꯑꯁꯤ ꯃꯁꯥꯃꯛ ꯏꯁꯤꯡꯗ ꯆꯦꯟꯊꯔꯛꯂꯤ꯫ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯤꯂꯤꯃꯤꯇꯔ 2 ꯚꯦꯅꯤꯁꯀꯤ ꯀꯦꯄꯤꯇꯦꯜ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯁꯦꯚꯤꯌꯔ ꯏꯆꯥꯎꯅ ꯁꯣꯛꯍꯜꯂꯦ, ꯑꯃꯗꯤ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯅ ꯃꯁꯤꯕꯨ ꯏꯁꯤꯡꯗ ꯆꯦꯟꯊꯔꯛꯄ ꯌꯥꯏ꯫ ꯇꯥꯏꯗꯁꯤꯡꯒꯤ ꯐ꯭ꯔꯤꯀ꯭ꯋꯦꯟꯁꯤ ꯍꯦꯟꯒꯠꯍꯟꯕ ꯌꯥꯏ꯫ ꯅ꯭ꯌꯨ ꯑꯣꯔꯂꯤꯌꯟꯁꯒꯨꯝꯅ ꯚꯦꯅꯤꯁꯇ ꯐ꯭ꯂꯗ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝꯁꯤꯡꯒꯤ ꯁꯤꯁꯇꯦꯝ ꯑꯃ ꯃꯐꯝ ꯆꯥꯅ ꯂꯩꯔꯤ, ꯑꯗꯨꯕꯨ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤ ꯍꯦꯟꯅ ꯐꯒꯠꯂꯛꯄꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯉꯥꯛꯊꯣꯛꯇꯨꯅ ꯊꯝꯕꯗ ꯍꯦꯟꯅ ꯐꯕ ꯑꯃꯗꯤ ꯃꯃꯜ ꯌꯥꯝꯕ ꯑꯣꯏꯒꯅꯤ꯫ ꯅꯝꯕꯔ 5. ꯚꯤꯌꯦꯠꯅꯥꯝꯗ ꯂꯩꯕ ꯍꯣ ꯆꯤ ꯃꯤꯟ ꯁꯤꯇꯤ꯫ ꯀ꯭ꯂꯥꯏꯃꯦꯠ ꯁꯦꯟꯇꯔꯒꯤ ꯃꯦꯞꯅ ꯇꯥꯛꯂꯤ ꯃꯗꯨꯗꯤ ꯍꯣ ꯆꯤ ꯃꯤꯟ ꯁꯤꯇꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯐꯝꯁꯤꯡꯗꯤ ꯃꯁꯤꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯅꯤ, ꯃꯔꯨꯑꯣꯏꯅ ꯗꯨ ꯗꯤꯌꯝꯒꯤ ꯐ꯭ꯂꯦꯠ ꯌꯥꯝꯅ ꯁꯦꯝꯒꯠꯂꯕ ꯃꯥꯔꯁꯂꯦꯟꯗꯁꯤꯡꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯁꯨ ꯎꯕ ꯐꯪꯏ ꯃꯗꯨꯗꯤ ꯁꯤꯇꯤ ꯑꯁꯤ ꯃꯦꯀꯣꯡ ꯗꯦꯜꯇꯥꯒꯤ ꯃꯅꯥꯛꯇ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯒꯅꯤ꯫ ꯍꯣ ꯆꯤ ꯃꯤꯟ ꯁꯤꯇꯤꯒꯤ ꯁꯦꯟꯇꯔ ꯃꯁꯥꯃꯛ 2030 ꯐꯥꯎꯕꯗ ꯏꯁꯤꯡꯒꯤ ꯃꯈꯥꯗ ꯂꯩꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩꯇ꯭ꯔꯕꯁꯨ, ꯃꯁꯤ ꯏꯁꯤꯡ ꯏꯆꯥꯎ ꯑꯃꯗꯤ ꯇ꯭ꯔꯣꯄꯤꯀꯦꯜ ꯁ꯭ꯇꯣꯔꯝꯁꯤꯡꯅ ꯍꯦꯟꯅ ꯁꯣꯛꯍꯜꯂꯒꯅꯤ ꯍꯥꯏꯕꯁꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯅꯝꯕꯔ 6. ꯏꯟꯗꯤꯌꯥꯒꯤ ꯀꯣꯜꯀꯇꯥ ꯁꯤꯇꯤ꯫ ꯋꯦꯁ ꯕꯦꯡꯒꯜꯒꯤ ꯑꯌꯥꯝꯕ ꯁꯔꯨꯛꯁꯤꯡ ꯑꯁꯤ ꯃꯍꯩ-ꯃꯔꯣꯡ ꯊꯥꯕ ꯂꯝꯗꯝ ꯑꯃꯅꯤ, ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥꯗꯒꯤ ꯍꯤꯡꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯈꯥꯗ ꯄꯤꯔꯤꯕ ꯃꯦꯞ ꯑꯁꯤꯅ ꯇꯥꯛꯂꯤꯕꯒꯨꯝꯅ
मदु कोलकाता अमदी मसीगी अकोइबदा वखल वाबा फिबम अमा ओइरे। हो ची मिन सिटी गुमना नोंजु नुंसागी इसिंगना चेंथरकपा लम हंथरकपना मरम ओइरगा सिटी असिना मॉनसून सीजन मतमदा इसाउ थोकपा याय। 2100 ता ओइथोकपा याबा फिबमसिंग मैप असिना हेना वखल वाबा ओइरी। नंबर 7 थाईलैंड की बैंकॉक 2020 दा थिजिनबगी थबक अमना बैंकॉक असी अतेनबा मतमगी मनुंगदा ग्लोबल वार्मिंग ना ख्वाइदगी सोहल्लबा सिटी ओइबा याय हाइना फोंदोखी। थाईलैंड की कैपिटल असी समुद्र की लेवल दगी सुपनतगी मीटर 1.5 खक्तमक वांगना लई। अमदी बेनिस गुमना मसीसु इसिंग द चेंथरी खुदम ओइना सही अमदा चौराकना सेंटीमीटर 2 दगी 3 फाउबनी। अदुबु बैंकॉक असिसु यामना लुबा क्ले सोइल ना साबनी मदुना मरम ओइरगा इसिंग इसाउना हेना सोहल्ली। 2030 फाउबदा कोस्टल थाखम अमदी समुद्र प्रकार मफम अयाम्बदी इसिंगी मखादा लैबा याय। मसीगी मरु ओइबा एयरपोर्ट सुबर्णभूमि इंटरनेशनल सु इसिंगी मखादा लैबा याय। नंबर 8 गुयानादा लैबा जॉर्जटाउन चही लिसिंग कयादगी गुयाना की कैपिटल जॉर्जटाउन असी नोंगली नुंसितगी ngaktoknaba समुद्रगी वालसिंगदा थाजबा थमली नत्रगा हेना असुंबा मोंगदा हाइरबदा अचौबा माइल 280 सांगबा समुद्रगी वाल अमदा मरमदी कोस्टलाइन की अयाम्ब सरुक असी हाई टाइड की मखादा मीटर 0.5 अमदी मीटर अमगी मरक्ता लई। गुयाना की मिसिंगी 90% समुद्र खोंबालदा लईरी अमदी अदोमना उबिरम लगनी करिगुंबा जॉर्जटाउन की सेंट्रल एरिया सिंगदा अचौबा अमांग अता थोगंदनबा लैबाक असिना मसीगी समुद्र की वाल असी यामना चेक्सिलहनबा मथौ तागनी। नंबर 9 USA दा लैबा सवन्ना सिटी जॉर्जिया की सवन्ना सिटी असी हेरिकेन हॉटस्पॉट अमदा लई अदुबु अकनबा नोंजुगी थौदोकसिंग याउदना फाउबा पुवारी ओइरबा सिटी असिना माइकई खुदिंगदा समुद्रना लौथोकपा लम उबा फंखी। अवांग थंगबा सरुकता लैबा सवन्ना तुरेल अमदी खा थंगबा ओगीसी तुरेल अनिमक मनाक नकना लमदमसिंगदा चेंथरकपा याय। मसीना ताकपदी हेरिकेन अमदी फ्लाश फ्लडसिंगना सिटी असिदा सोहनबा मतमदा अदुगा 2050 फाउबदा सिटी असिना चही लिसिंग अमदा अमुक हन्ना पुवारी ओइरबा इसाउगी मखलसिंग थेंगनगनी हाइना पल्ली। चही खुदिंगी मसीगी इफेक्टसिंग असी हेना साथीबा ओइबा याय। नंबर 10 बांग्लादेश की खुलना सिटी बांग्लादेश की अहुमसुबा ख्वाइदगी चाउबा सिटी खुलना समुद्र की लेवल दगी सुपनतगी मीटर 2 खक्तमक वांगी। 2021 की मांगहन ताहनबा याबा इसिंग इचाउना ताखिबगुमना लैबाक असिगी अयाम्बा सरुकसिंग असी यामना साथीबा इसिंग इचाउना सोखल्ली अमदी क्लाइमेट सेंट्रल की मतुंग इन्ना खुलना हेना खुदोंग थीबा थोकपा उबा फंगी। सिटी असिगी नोंगचुप थंगबा सरुकतगी खुलना यूनिवर्सिटी अमदी खुलना एग्रीकल्चरल यूनिवर्सिटी की माइकईदा इसिंग इचाउ असी लाकपा उबा फंगनी। लोइसिलकपदा अखोइगी आर्ट असी क्लाइमेट चेंज ना मरम ओइरगा नोंमा नोंमगी साबा असुम हेनगलकली मसीना उनसिंग सौदोरकपना समुद्र की इमाई असी वांखलकली मरम असिना समुद्र मपालदा लैबा मफमसिंग असी इसिंगना थुमजलकलिबनी मरम असिना उनसिंग असी लेप्तना असुम सौदोरकलगदी अखोइगी आर्ट की मफम अयाम्बा इसिंग मनुंगदा लैख्रगनी।